Haujiamuk tabirasi Inspector Tayai tangka asigi chahumga subna ahum suba episode. Inspector Tayai 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 Ahan mamakta the Diamond Radio Channel ki Inspector Tayai tabiri basing bu James Saigurjamna taram lok chobaglo nani ko no khurumjari ngasi supudura laksari Inspector Tayai chahumga sumna ahum suba tangka sandokchari bithoromasi miyamgi awa pothana nanbagi damak Diamond Radio honajab sandokchari bithoromasiga hausik hingliba made lekhidraba kanagumga mari lenaram batarabadi Maduda lakpa wakat panama aikoine lokjaba ngamjaroi aibu kari tokadaba ai tofum khangdri aigi mapog asibu karino tawrisi ai taibang panasde hingduna lerabadi ai yara aina maramuduna bipum khudimaki awaba oina hazati ai yum thadokuna lahamna kana udraba mafam amada chatkiba tab ai miyam punamaki yengna bahaibedo oire ai yum thadokuna chatkiba tabani sai digi ngairaga hauji khalaine ai komo silo ai wa hage lokse ine ne kobi babu kari hage ai ne kobadi kari haru ne ge bungo ine gi mangdi yekna ba leibe yade do nakhoine khangi badan nakhoine saning ba thangning ba nakhoi gi apamba punamakti ine na thunghalli do natre do hoine akhoi ine na hairadi loire da aduni nakhoine ibu mayek seng na khangba haibase hauna sani do nakhoine khangdana kanana khangani मीने खंग याब्रने दो से दरकार होइबा पुनमक तो से सीना हेक्ता सिल्लो से सीदी आहान बगिनी को इने यारे दिने कोना पीदो बोरदी कोना सो दम अवार फतो लोकी लोई पिथो किदनो लोई गितारे से पंगबा से इने गिदिने इने ना हारी बसिनिंग बथुंग हल्लो अदुगा आइना ngasai noita phone da haibadu noi khangaba natro khangjareine ine na haibadu mafam su loina khangjare da ine mami gumna coin inaraga ine gi aningwa pa madu thungalore ai khoi gi di aningba kari su leije de haijariba ai khoi gi aningba di ine na pibiri badu khara thatak khara patak ti haina jadre ko khara thatak sautak paitak adum pibiraga adum loire haijariba kari haige kosa hey kosa Vishnu se ai muthia nongondani nei yam sinaga dori bese taun habiyo ai khoi mi gi phatana ba tawba nate do mase ai khoi gi tangai phadaba phattaba lakadaba do ngak thokna na ba tawba ai su ishorningi nakoi su ishorningi dana mi gi mangna ba tawba yaba nate ko adugane ai haige taw thabak se anirak hanba yaba nate karigumba soikrabadi nakoi gi di khara jail da leiraga supang yama yaido ai gi di izat pungmang manga doriba sidagi hena wase ai makha taningdre nakoi gyan ta da ba kari leiri ine na harga lore khodi ine na bo haigre de khodi prithvi joy to gele jarimni ne ine na hai lore adudi muthi kosa akhoi chana batokshi he Vishnu wa adadi tarai na haibagi wan thabak oina pangthokpadi yamna lobani ko aina haribasin hathu hadogon hathu bagi na kari matakana balai thabak to mai pagal lore tapke tapsasanu ko फनी इने फनी अखोई चचारू गिगिने दुदी फरे अदुगने पाउ नुंगाइबदुदी आइंगोंद खरा हाइरोने को फनी ने होय लो चसिलो
Hai hai. Sundari. Sundari. Kari hai kita mo. Karai sakre Vidyadi. Vidyadi udena. Leki bani. Hauji ka swai de leki bani. Isa no pibu mingsa thine na bagi de mohona ra kangu do jail do loi changkre na. Yam no mare. Ngarang di nang na thong ki ba cha hin ja. Thong na haukre. Adu isa no pibu. Kari no madi ngarang thong ibin changdu. Isa sa da bugumba kari no magi sak saruk to lema mi bising du bo nanga hane chabro kaino. Moi tamo. Madi ai ge sak sa se ba matam ma sanu ngai ti. Horin ko na chagi hai. Ada nangi da mukta thoina nangi ka kam sana nga se thongwai dana thongi bini hai dana ain hai. Mada ma soidina sagani. Ma sanu ngai ta begini hai dana phamung da kakatuna phone da nguru nguru tawduna wari sane. Ai karino ne phone da nguru nguru tor wari sane su kana gori jano ne. Maru mapang mama na bigo ora male da. Ai wa hai. Section ga da bani ko. Makhoi kangu ama jail da leri budu. Kaisu pangkoi kuina lero. Maram di khoi ichanu pigi jan mangan gi banati. Hai bigi wani khoi na pangtok da tawbu yaro banati. Kariguma khara di parama tambi bagi wani. Hadugo. Ai ne. Ai amna sine. Nasano pi shena ba tokpa ya banati. Kadai de bulegi nasano pi dugo. Ha. Kadai de lege ba. Swai de hausi ka tale ho bani da. Vidya 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 Haima Lao no koi ka kam cha lai lao Kadai de lebano khangdre Aina nong da ngang se no harga nangdi angang si sen sen adra bazan Ai khoi no pokko nate Ai khoi gi asing mi cha na te do nang na mirai ri bro Hayuni amukta hayo Ai gi yamagi masadi khoi gi cha na ta bro Sundari Pukshen do yamna pikan Karigumba nanga igana gari accident da leki da ba tholo ba aduga ai khoi gi isana asumna mathanda tarak lairabadi nang nungai gadra matamadu da gi yamana magi machani khandana ai gi nangi yenglaga soidena kolakan adubu nangna di yamagi macha ai khoina naw okonduna leiriba se karigumba matamda nanga igana pokte nanga igi isana te haiduna nangna mirai bugumagi mong da Sundari Moitamo wafam adudi arhanba wafam nate aine khang nangna ngang si warak patara basu nangna phane am chumna basu nangna ngang si warak pugi mong se aine kaya pa manati ai khang nakhoi nupi gi hongna ba ason ba pukse na makhakti lei nakhoi si taibong sim macha mawa amadi mapure bu section na thame hai babu nakhoi nupi hai ba jiba sigi khwaidi gi sonadi magi hai badun hiena lun loksan kidana mi atopa hai ba ja se inung nung siu yadaba iru luna law yadaba madi lei mase aina khangba aina tasena khangba ai wai angang do leibring kadai saki koktoro lekai kero lekai da leibra kadai de lei habdo muniyo leitraba dingon hairo angang do akhoi na tati tawene to ya banati aina nongon da hairi budu ai gi yamagi masa ai gi suisa sagai esla ningon yamna ta Ningo lamagi mamite gi mapi tahan bai base kaido ngoi denu ngai ba phaba ya phabo chalo amuk to chalo kadai de leibagi haibani yo aduga ai ngonda paw do tamo phani moi tamo kuina kashuna to nu bi misa mo ai kui gi lambi aside gi theidong no bona bada lupa lak ani amurom dadi yam khrba pasan Amarom dadi yam khidrba paisani kari hege kosa muthi aigi wadi yam abasu yam drabasu paisa hai besti paisan loksalaga lori hat patupa hai badudi ai khoine tawgada banati matam khara phajalaga ai khoine ni khanghandana khara leiraga thadok pi khara lore da kari su hairoida mimana dabinina kari bu tawjaruni ge man sak khangandraga loiredana hai khone asida chalisi khone amuto kham gaido amuto khamune ngeko kaidorgi memuthi
ꯑꯁ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯏꯅꯦꯅ ꯊꯥꯔꯛꯄ ꯅꯨꯄꯤꯗꯣ ꯑꯁꯤꯗ ꯆꯠꯍꯧꯔꯦꯅꯦ ꯃꯅꯤꯡ ꯍꯜꯂꯣ ꯃꯅꯤꯡ ꯍꯜꯂꯣ ꯍꯣꯏ ꯍꯣꯏ ꯈꯝ ꯑꯝꯇ ꯈꯥꯝꯃꯨꯁꯦ ꯀꯔꯤꯅꯣ ꯒꯥꯔꯤ ꯑꯃ ꯈꯥꯝꯆꯜꯂꯛꯏꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯀꯔꯤꯅꯣꯃꯇ ꯍꯪꯖꯒꯦꯕ ꯀꯔꯤꯅꯣ ꯑꯩꯕꯨꯔꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯁꯣꯝ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯥꯏꯐꯦꯠ ꯁꯦꯀꯧ ꯆꯠꯄꯁꯨ ꯃꯥꯜꯂꯤ ꯀꯗꯣꯝꯗ ꯆꯠꯄꯤꯒꯗꯕꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯊꯤꯟꯖꯔꯝꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯤꯕꯒꯦ ꯏꯆꯜ ꯀꯔꯤ ꯀꯥꯏꯒꯦ ꯃꯨꯊꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯁꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦ ꯀꯔꯤꯃꯇ ꯁꯣꯏꯗꯦꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯌꯥꯅꯤꯌꯦ ꯏꯕꯨꯡꯈꯣ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯠꯆꯈꯤ ꯍꯣꯏ ꯀꯔꯤꯅꯤꯅ ꯌꯥꯅꯤ ꯍꯥꯏꯒꯨꯝꯁꯨ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯕꯤꯕꯒꯤ ꯋꯥꯔꯣꯏ ꯏꯆꯜ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯅꯕꯨꯡ ꯈꯣꯏꯅꯤꯗꯣ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯡꯁꯥ ꯁꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯂꯛꯇ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯈꯣꯡ ꯅꯥꯝꯃ ꯁꯦꯛꯀꯧ ꯃꯗꯨ ꯎꯕꯗ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯕꯒꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯤꯟꯖꯔꯝꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯀꯦꯒ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯀꯣꯆꯥ ꯅꯪꯒꯤ ꯈꯨꯍꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯒ ꯆꯥꯞ ꯍꯦꯛ ꯃꯥꯟꯅꯩ ꯏꯆꯜ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯏꯆꯜ ꯊꯦꯡꯅꯖꯕꯁꯤꯗ ꯑꯣꯏꯅꯖꯕꯅꯤꯀꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯀꯣ ꯏꯕꯨꯡꯈꯣꯏ ꯑꯩ ꯀꯔꯤꯃꯇ ꯋꯥꯔꯧꯖꯕ ꯂꯩꯖꯗꯦ ꯑꯩ ꯏꯊꯟꯗ ꯑꯗꯨꯃꯛ ꯆꯠꯆꯈꯤ ꯑꯩꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯊꯣꯛꯄ ꯆꯠꯆꯈ꯭ꯔꯒꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯁꯤꯒ ꯃꯥꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯈꯜꯂꯛꯀꯦ ꯇꯧꯏꯀꯣ ꯋꯥꯈꯜꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯂꯣꯏ ꯇꯧꯏꯀꯣ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯒ ꯆꯤꯡꯒꯣꯟ ꯑꯁꯤꯗ ꯑꯗꯨꯒ ꯍꯥꯠꯄ ꯇꯨꯞꯄꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯈꯣꯏꯕꯨ ꯁꯛ ꯎꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯎꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯀꯌా ꯐꯒꯗꯕ ꯃꯥꯟꯗꯦꯁꯦ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯄꯨꯕ ꯇꯥꯃꯣ ꯅꯆꯥꯅꯨꯄꯤ ꯂꯩꯍꯧꯗꯤꯌꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯀꯥꯏꯗꯁꯨ ꯍꯪꯉꯕꯅꯤ ꯃꯥ ꯀꯅꯥꯃꯠꯇꯒꯤ ꯌꯨꯝꯗ ꯂꯩꯍꯧꯗꯤꯌꯦ ꯀꯔꯤ ꯑꯗꯨꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯗꯤ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣꯕ ꯃꯥꯒꯤ ꯀꯦꯁ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯦꯗꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡ ꯐꯥꯗꯨꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯈ꯭ꯔꯦ ꯅꯠꯇꯦ ꯃꯁꯤ ꯅꯠꯇꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯔꯝꯃꯤ ꯆꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤ ꯔꯤꯃꯥꯟ ꯂꯧꯊꯔꯒ ꯖꯦꯜꯗ ꯂꯩꯍꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯃꯣꯏ ꯊꯝꯃꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯁ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯅꯤꯗ ꯑꯗꯨꯒ ꯏꯆꯦꯒꯤ ꯇꯩꯒꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯦꯅ ꯈꯟꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥ ꯁꯥꯗꯕꯅꯦꯅ ꯉꯥꯏꯈꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯉ ꯌꯦꯡꯁꯤ ꯂꯥꯎ ꯑꯝꯇ ꯌꯦꯡꯁꯤ ꯂꯥꯎ ꯀꯗꯥꯏ ꯁꯤꯅ ꯀꯔꯤ ꯁ꯭ꯋꯥꯏꯗꯒ ꯆꯦ ꯆꯥꯡꯒ ꯏꯔꯒ ꯊꯝꯃꯕ ꯖꯥꯠꯂꯣ ꯁꯤꯗꯗꯤ ꯀꯔꯤꯃꯨꯠ ꯎꯗꯦꯅ ꯃꯣꯏ ꯇꯥꯃꯣ ꯁꯤꯗ ꯃꯥꯒꯤ ꯕꯣꯏ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯂꯣꯝ ꯑꯃ ꯆꯞꯇꯅ ꯂꯩꯔꯝꯃꯤ ꯁꯤ ꯀꯔꯤꯅꯣ ꯀꯗꯥꯏ ꯄꯤꯔꯣ ꯁꯤꯗ ꯄꯤꯔꯣ ꯀꯀꯥꯝꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯀꯀꯥꯝꯆꯥ ꯑꯩ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯏꯅꯣꯝꯆꯥꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯕ
ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯩꯌꯦ ꯀꯀꯥꯝꯆꯥ ꯑꯗꯨꯕꯨ ꯀꯀꯥꯝꯆꯥ ꯑꯩꯁꯦ ꯃꯄꯣꯛ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯗꯁꯨ ꯌꯥꯝꯅ ꯈꯨꯔꯧ ꯊꯥꯡꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯃꯥꯟꯅꯗꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯏꯟꯗꯣꯝꯆꯥ ꯀꯀꯥꯝꯆꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯈꯣꯡ ꯑꯁꯤꯅ ꯃꯥꯅ ꯄꯨꯕ ꯃꯐꯝꯗ ꯆꯠꯂꯒꯦ ꯆꯤꯡꯗ ꯃꯥꯟꯗ ꯖꯪꯒꯜꯗ ꯃꯐꯝ ꯈꯪꯗꯦ ꯀꯂꯛꯄ ꯃꯤꯍꯧꯕ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯀꯂꯛꯄ ꯃꯤꯍꯧꯕ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯑꯩ ꯆꯠꯅꯤꯡꯉꯦ ꯃꯐꯝ ꯑꯁꯤ ꯀꯂꯛ ꯆꯥꯎꯋꯦ ꯈꯝꯕꯟ ꯆꯥꯎꯋꯦ ꯑꯣꯏꯖꯕ ꯌꯥꯝꯅ ꯊꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯝꯅ ꯈꯜꯂꯦ ꯀꯀꯥꯝꯆꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯟꯗꯣꯝꯆꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯕꯒꯤ ꯋꯥꯕ ꯑꯩꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯈꯔꯗꯪ ꯋꯥꯔꯕꯁꯨ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯅ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯐꯖꯕꯁꯨ ꯈꯪꯉꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯉꯤ ꯀꯂꯛꯄꯁꯨ ꯑꯄꯥꯝꯕꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯋꯥꯈꯜꯅꯗꯤ ꯈꯜꯂꯦ ꯃꯈꯟ ꯃꯈꯟ ꯃꯤꯠꯁꯤꯅꯗꯤ ꯎꯔꯨꯕꯅꯤꯅ ꯃꯤꯍꯧꯕ ꯀꯂꯛꯄ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤꯒꯤ ꯐꯥꯎꯍꯜꯂꯤꯕ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯩ ꯈꯛꯇꯒꯤ ꯀꯔꯤꯒꯤ ꯑꯣꯏꯖꯅꯤꯡꯂꯤꯕ ꯑꯩ ꯈꯪꯗꯦ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯥꯝ ꯆꯥꯎꯕꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯤꯛ ꯃꯄꯥꯗꯤ ꯆꯥꯗꯅ ꯊꯤꯛ ꯅꯦꯝꯕꯅ ꯊꯥꯖꯕꯨ ꯄꯥꯝꯖꯔꯨꯕꯒꯨꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯤꯃꯥꯟꯅꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯣꯈꯥꯏꯅ ꯇꯥꯔꯕꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯃꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯑꯔꯊꯕꯨ ꯀꯔꯤꯅꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯩꯅꯥꯇꯅ ꯌꯣꯝꯂꯕ ꯌꯦꯡꯂꯨꯕꯗ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯕ ꯏꯟꯗꯣꯝꯆꯥ ꯀꯀꯥ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯑꯋꯥꯠꯄ ꯂꯩꯇꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤ ꯃꯤ ꯑꯣꯏꯅꯅꯕ ꯏꯍꯩ ꯇꯝꯍꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ ꯏꯟꯗꯣꯝꯆꯥ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩ ꯆꯠꯂꯦ ꯀꯀꯥꯝꯆꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯀꯀꯥꯝꯆꯥ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯀꯔꯤ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯊꯝꯃꯝꯃꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯕꯕꯨ ꯁꯨꯟꯗꯔꯤ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯁꯤꯟꯗꯕꯅꯤꯅꯦ ꯀꯔꯤ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯗꯧꯔꯤꯕ ꯁꯨꯛ ꯌꯥꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯇꯒꯤ ꯈꯜꯂꯕ ꯇꯥꯏꯕꯪ ꯃꯤ ꯁꯥ ꯑꯣꯜꯂꯕ ꯃꯤ ꯀꯌꯥꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯔꯕ ꯁꯥꯅ ꯃꯤ ꯑꯣꯜꯂꯛꯂꯕ ꯃꯇꯝ ꯃꯤꯅ ꯁꯥ ꯑꯣꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯃꯣꯏ ꯇꯥꯃꯣ ꯀꯥꯟꯅꯔꯔꯣꯏ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯁꯤ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠꯁꯨ ꯇꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯃꯥꯏꯀꯩ ꯀꯌꯥꯗ ꯈꯥꯏꯗꯣꯛꯑꯒ ꯊꯤꯍꯟꯕꯅ ꯐꯔꯅꯤꯌꯦ ꯐꯔꯦ ꯃꯗꯨꯃꯛꯅ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯕꯨ ꯅꯪꯅ ꯀꯥꯎꯕꯤꯅꯨ ꯑꯩꯕꯨ ꯅꯪꯅ ꯀꯥꯎꯕꯤꯅꯨ ꯀꯥꯎꯒꯦꯁꯨ ꯀꯥꯎꯕꯤꯅꯨ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯕꯤꯅꯨ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯕꯤꯅꯨ ꯀꯥꯎꯕꯤꯅꯨꯅꯦ ꯀꯥꯎꯕꯤꯅꯨ ꯀꯔꯤꯅꯣꯅꯦ ꯄꯩꯁꯥ ꯅꯪꯅ ꯁꯛꯄ ꯏꯁꯩꯗꯨꯕꯣ ꯑꯗꯨꯅ ꯀꯔꯝꯕ ꯏꯁꯩꯅꯣꯅꯦ ꯅꯪꯅ ꯇꯧꯕꯗꯨꯕꯣ ꯈꯥꯡꯃꯩ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯏꯁꯩꯅꯤꯗ ꯅꯈꯣꯏꯒꯨꯝꯕ ꯑꯉꯥꯡꯅ ꯈꯪꯉꯣꯏꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯏꯁꯩꯗꯣ ꯀꯔꯤꯅꯣ ꯈꯔ ꯈꯪꯒꯦꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ
Bihardagi ahangang masado ma ayumdo nong na ta tap ta araga to phambole ai banate ba mana ne ma akoigi to ishan to bumda o za amagi ma anakta mana isai masa akpane ba adudagi ho za duna so chelme da tha agat pani dana adagi de ba ai loidana angango ma adudagi mathang mina ka orokpane adagi ka arino Punjab ki isai sakpa ka ari ba cha haibra ma anaga ka oraga isai ga na amkrabne aiso ma Manipur ge foba isai sakpa ka nana ba ton ta orokena ye engena aiso isai ma temana amaga tagat ke ta obanida nangi mong sidi na aray tatpani na ngang ko si sao ba so do mali ni krino nangi husigi say do pana dom pazari ne ai bo nang na kaubino ai bo nang na kaubino kauge so kaubino nang na ai bo kaubino nang na ai bo kaubino ne kaubino ka angmi aduni aige angang oiringai nungsibi aige angang oiringai nungsibi aibu kaubinu ne aibu kaubinu maka asumna sa pane as krino ne marai tatwa mi so sai sakuda di marai tate ko masi so angak pani krino kang di ko masi so na semak pada ya na faza krewani nangi sai do di krino as maming ya na sat pai sai ore ne ko ado di Brel sat kredi pasa so yano fangani YouTube ta kreda pasa yano fangami wara mani ne adu dika kha angmai pora ngang du punchi do pora sem to khara mani ngako gari le karamba case ke ob jano ne lakyo mayam sonda lakyo akoi ki sar sida le lakyo sir mi khara lai sir oh sangolo gamai ngasi su case ama mu lakadori bra sir asi lakpasi sir nahan gi lakhiba nupa do ni sir aibudi sir vidya haiba krino magi physical challenge taw nu pim sa do gi kari muk tor jano sir amta sangjar ke sir oh sangsamiro kaidori ama waro bibiati ichanu bibidia do sigi chiti siraga yum thadok tu chakri kari hariba mana waro begini ekoi di gelo ro heba sinitra adudi pungpham di gyam koiraba sir pangkoi khidri nang bu khara hayune sir da khara tamudana sir aina maning da thabak inkhang khara loi salinge da mango da le hobani adubu makoi ki kam jana ko ya haduna thoklu matam da di makti leiramdri pangkan kana banatri adudi kadai wai da chalambe kana gati nei made sir kana gati naruni magati na ba mataliti lekai mamana ba khrati na badasu aina chatun loina hangure kana mata lehogdo makoi khangde loina hai pare dudi gamai sir aikoi ge tingok toro aduga aikoi ge police team matai jogok toro koge namade pharo aikoi ge police team mari manga thoro tonga police station sing bereke thangdo tune check to wayo aduga photo du de khoi de le ramani santos sir vidya ke photo do sai tho lambi de chapra lambi de lak pra hedun barricade sing de check torogo phajal ga thamoi phagani sir yana phare akoi athu bu matam da mahako lambi de thingna bra habni yeng aduga nakoi yum da lak pra hedun yeng paule re de khoi de soidena tamo phagani sir gamai sir kana thoro phagani sir ngasai degi phana koina thiam duni yenge karigo mumta nongon da changdine aikoi lana logno aikoi nabungum mangak tani ne she aikoi na nangbu mafum asdegi mafam chaba man da nangbu thin birumge haibase masidegi na laibu phaba nangi kari lerige yengoi aikoi na lamda bataradi nasakla ifada phasai chung firansu chap chai nupi muguyo da kari mata watpa laiti hajariba
ꯑꯗꯨꯕꯨ ꯆꯠꯄꯗ ꯈꯖꯤꯛꯇꯪ ꯁꯦꯀꯧ 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 ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯈꯣꯡꯕꯨ ꯃꯤꯔꯣ ꯂꯧ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯣ ꯅꯪꯕꯨ ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯂꯒ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯅꯕ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯔꯤꯕ ꯌꯥꯅꯤ ꯏꯕꯨꯡꯈꯣꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯗꯅ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯑꯩꯒꯤ ꯇꯨꯡ 이ꯅꯗꯨꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯑꯩꯅ ꯍꯥꯏꯖꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯇꯥꯗꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯇꯥꯗꯕꯅꯤ ꯅꯪ ꯃꯨꯟꯅ ꯈꯜꯂꯣ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯃꯗꯤ ꯅꯪ ꯅꯊꯟꯇ 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 ꯈꯟꯗꯅ ꯌꯦꯡꯉꯨꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ 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 ꯅꯪꯅ ꯅꯨꯄꯤ 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 ꯌꯥꯔꯦꯁꯤ ꯑꯩ ꯆꯠꯂꯒꯦ ꯊꯥꯗꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣ ꯑꯩ ꯅꯪꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯀꯥꯏꯅ ꯅꯪꯒꯤ ꯂꯝꯕꯤꯔꯣ ꯁꯤꯕꯣ ꯍꯥ ꯁꯤꯕꯨ ꯅꯪꯒꯤ ꯂꯝꯕꯤꯔꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯁꯜꯂꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯍꯜꯂꯒ ꯑꯗꯨꯒ ꯅꯪꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯑꯒ ꯆꯠꯄ ꯑꯩꯈꯣꯏꯁꯤ ꯐꯤꯂꯝꯗ ꯂꯤꯂꯥꯗꯒ ꯌꯥꯎꯕ ꯑꯩꯈꯣꯏꯁꯤ ꯕꯤꯂꯦꯟ ꯕꯦꯠ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯕꯦꯠꯀꯤ ꯕꯦꯠ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯕꯦꯠꯀꯤ ꯕꯦꯠ ꯕꯦꯠꯀꯤ ꯕꯦꯠ ꯕꯦꯠꯀꯤ ꯕꯦꯠ ꯀꯅꯥꯕꯨ ꯑꯁꯦꯡꯕ ꯇꯧꯔꯤꯒꯦ ꯀꯅꯥꯕꯨ ꯑꯆꯨꯝꯕ ꯇꯧꯔꯤꯒꯦ ꯍꯦꯛ ꯃꯀꯣꯛ ꯆꯤꯡꯕꯗꯒꯤ ꯍꯧꯔꯒ ꯑꯇꯣꯟꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯀꯅꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯔꯤꯒꯦ ꯍꯥ ꯀꯅꯥ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯔꯤꯒꯦ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛꯇ ngasi ꯏꯁꯣꯔꯅ ꯅꯪꯕꯨꯁꯨ ꯍꯩ ꯀꯔꯤ ꯇꯧꯗꯅ ꯌꯦꯡ ꯂꯩꯔꯨꯅꯦ ꯀꯣꯆꯥ ꯀꯈꯜꯂꯨꯅꯦ ꯀꯣꯆꯥ ꯃꯀꯨꯠꯁꯦ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯨꯅꯦ ꯍꯩ ꯕꯤꯁꯅꯨ ꯅꯃꯤꯡꯃꯛꯅꯦ ꯆꯤꯡꯈꯠꯂꯨꯅꯦ ꯆꯤꯡꯈꯠꯀꯦ ꯊꯥꯗꯣꯛꯁꯦ ꯊꯥꯗꯣ ꯍꯩ ꯃꯆꯤꯟꯁꯤ ꯃꯦꯟꯁꯤꯜꯂꯨꯅꯦ ꯔꯨꯃꯥꯟ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤ ꯂꯩꯔꯦ Hey, lauro, chalo, hey, gari du thoro ne kocha, hey kocha, gari du thoro ne nangbo, mang batare ne puna mak, sian met thoro ne, thori, Karino, kadai deno mana chalunga dori shibo, kari ki dhamak to no mana koi bu thadok to ne chali shibo, Vidya, nang me khali bo khan shibo Karino, nangi na khura hamadi. Nangi na dom chan ke amla lagin ke sam loire haiduna rauduna narang khakta harau le minaram laga oh nang nei khoi bu yamna pendra mali nang nei khoi bu yamna pendra ba haibadu or mali ne Vidya kamai toni siti moi tama police na su kongo likri karino haibadu yengi se kai dobuge amukta tapthabiyo kai dobuge Sundari Shibu tapthaba yaribro ha Shibu tapthaba yaribro haiba pattanungda tholabadi ai amaga ai temaga kari khanga dorike ha ai likai miyam mamanga sidasu changsi sibaga chapana ga dori changsi sibaga chapmana ga se yengo ai kari no topum khangdre Vidya amukta di halo kai dobuge Nangi ka kamsana lan ma leira basu amuk tang hairu laune karino tori shibo nango oh ni mana setri bi chatu kadai de lerum ga dori bu kadai da patanum da thongani karino to ga dori bali las karino hai ba to ga dori si ni thabo ada gari ma thongjale kana ori jana masakshi amuk ta khangdena I am the Chanjarakeba. Oh, Kana Oirabano. Indomsa, Kaka. Indomsa Kaka Ganadi, I will come be Ramlaroy. I give me Yai Papa Goji. I know a sima Pomashida Chanjarak say. I Maya Siamnakali. How noble Kandi. Adaga. I October. Lamket Lamai when you hide a thinning on Birabasu. I know my Pomasidiki Changapagishu. Ayu Nang we get Pubi Harabasu. Kakam Samadi
इंदम चाना अइबु फुबी चेबीबदai करी मता हाइजर इबुंगो करीनो नंगना मफम मसिदा लागा कपसल लौचले सिबो हा करी मरंगिनो हाइबा वरबो यादे कोइ बुंगो अखोइ मथा यामना सा मफम मरांग खंगदब वागिदि अखोइ कयाने मतम सियामना साथि कराइदा लापनो मफम ओनर ब्रे बुंगो अमुक्ता चपिख्रो अखोइने मथा यामना सारि बुंगो कका नसा बुंगा पियो कका न सारि मथा दो आई अमसु विद्यागी मरमदा सोइदन ओरमसु करी नंगना कना हा नंगना कना नो नंगी मरमदा दि अखोइना करीगी वरी हे चलो चलो सही सारकन चलो मफम मसिदगिने चलो मथो मरम खंगदबा मथाना मथा सारिङै सिदा कका आई मफम मसिदगी सोइदन चचगनि कका अदुबो कका अइना लाक्चरिबसिगी मरम अमुक्तदी कका खोइना ताबि अदुगी मतुंगदा अइना लानखिबा अइना बेबार काइखिबा लेरगदी कका खोइना इबु खुद चाना वारकपियो पुलिस ता फारगा सिनगी हरसु सिनबियो अदुबु कका वफम मतंगदी खंबियो कका आई विद्या बनुंगसी आई थमोइ सिंगना विद्या बनुंगसी करी आई विद्या बनुंगसी नंग अखोइ छेत्रीरो हा अखोइ छेत्रीरो हे चलो हे अमतु गाइखो मुइ कका अमतु गाइखो से अमतु गाइखो बा हे मी उसेता बतंको मी 가 मयुम चि상गा가 आई विद्या नुंगसी गानो हे आई से मखुरानिने मखुरा नंग नायु छेते यामरो कका आई पुनम खंगजाई कका विद्या कौथोपिरो पुनमक विद्यादा आईगी मरमदा हंगबियो आई माके अंगांग ओरिंगेगी मरुपने महाकैगा स्कूल अमतदा लाइरिक तमिनरकी महाकैगा रोल नंबर क्रिक इनदुना थंगना लाके लाइबक थीबा गारीगी एक्सीडेंट अमदा मखोइगी पाबुंग अमदी इमा लेखिदबदो मतम अदुदगी महाक मखोंग टेकपदुना कका होइना महाक पुरगा चटकी अहि मधुसु खंगजै कका मतम मधुदगी कका स्कूल द महाक करखिदबदा आई खक्तंग स्कूल अदुदा आई खक्तंग महाक किदबा अंगांग ओइना वाजकी अदुबु कका आई मिरमदा आई इंडियन आर्मी ओइना आई लेजबन महागा इगा मरुप अमगुम अदुमक अदुबु हंदक अइना थोरकपदा मागी मफमदा अइना नुंगसी हाइना फोंदोकसबन अदुबु कका मादी मिमाना दबिने मादी युम पालोय कका मदी नुम चागी माइ खोलोय हाइदुना मतम पुनमुक्त दुमना हाइदुना ले अदुबु अइना यामना चौथोक चरोय अइगी अपोकपि इमादा अइना वाफम असि हौदोकलुबदा इमा खोइना हराव यारकनी खनकी अदुबु कका इमा खोइना महकपु मिमाना दबिनी हाइदुना महकपु ममौ ओइना लोक्सिनबा ngamoi हाइरकनी वाफम असि अइना ngarang tamlubane मदुदगी महक यामना वारौखरे फोन सु पाइरखि फोन सु ऑफ तौदुना लेख कका आई मागी मफमदा लाले मुक्ता हाइजकी कका आई कका मदी दोम चागी मित्तकी पीतान गे हाइदुना लाकपा नथि मागी अनिंग बसु अइना थुगाई गे हाइदुना लाक्सबा नथि कका आई कका खोय मदी दोम चाकोगी ममांगदा आई वासक्तुना आई हाइजरी आई पुंची सुप युम पालोए आई विद्या नत्रबदे आई पुंची सुप युम पालो महांगना मिमाना दबी ओइरगा करी तौरबगे कका आइदी मागे हक्चांगी फिबमदा नुंगसिबा नति आइदी थमोइ सेंगना माबु नुंगसिबा खक्ता मागे थमोइ मागे वकलोन माबु मयक सेंगना नुंगसिबा खक्तने कका आइदी हक्चांगी मपान थोंगी कलकपा मिहौबुदुदा नुंगसिजबा नचदे कका
ꯑꯩꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯀꯀꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯀꯀꯥ Hey, mi ushitaba tawganu. Migi mungda chagaga. Ish. Aigi chabu pame. Hey, nang na maram moidana aigi chadu yum thadokdana chatkiba janidana. Ai koina nga sai makai thiba khangdana leiriba se nang na maram moiraga chadu yum mase thadokdana chatkiba ore. Kari no harisibu kaka Bidyabu yum thadokdana chatkraba Ai. Kadom da chali janu khangde. Kari no tawrisi Hey, nakhoi ubra. Sida gari ma sakin ubra. Gari du manung do nupi macha ma machin phajal ga yaw male. Chalo. Maning halaga chalo. Punisher. Talo. Shoy da no igen hojikida. Tasalo. Kara tuna taro gamai. Thogjalo. Punisher. Kari no Police o직 잡히고도 거기 뚱도 따나라 말이니 그냥 똥치고 Hey, kanna thone kocha. Kanna thone police na khoyo gare kocha. As 야다 똥이니 또 못해 낭보 as police 우리가 와 똥이 가리시 가마 고 찌는 게 바로 들어 사다 아치네 마로라 맞단자 아시들 나오버네 아스 가리로 똥이죠 Hey, thogjalo ne gamai. Kana thuna thogjalo ne. 파운데이션 마망다 테슬게서 Tasalo. Mamang da tasalo. Hek jen gibuda. Makhon hek ta naraga. Hek ta ka kodam. Phaj ne phajalo. Kumdra. Hey. Come on. Kumdra. 시계노 시계노 시대노 비어 시계노 살 아이코이 시엘락바네 살 시엘락바 누피 시엘락바부 누피 마친 멘살라가 누피 시엘락바 자 마나 좀 마나바나 마친 멘살로나 하이바 마나 하이드라 코사 하이드라 마나 하이드라 살 하이브네 마나 하이브네 Ngaiko. Nupi si nakhoi hongi ro natraga nakhoi hongi marakta kanagino. 살 아쿠이 아마 헥탁이니 Kari. Akhoi ama hektagini heba. 그래 해봐 그래 자 나한테 고짜기는 해봐 고짜기 나한테 살 못튀기네 살 못튀나 보호해드라 Hey. Nakhoi muna khangamare. Pari nu PS gi maming Vidya. Aduga akhoi na thiriba. 납진 내가 지나저 드디가 찌레 Kari shiba. 아이 앉아라 나마이 앉아라 전화 나 그 차이행어도 파이르가 나랑아시가 시에다가 쌀 깡치가래 그리 깡치가라 깡치가라 똥기나 쌀 똥자로이자 아무나 똥자로이자 그리기 똥자로이자 나 거기 나 짠나 젤리 들어 Hey, lagono. 그리기 나오리 누시 마샤시 마친 파절가 군살라가 부르가 먹히나 아드가 아이코이나 som다 티리가 Hey, lagono. 마콩 쿠치 파이르가 너희는 투지구나 파네 생이가 파이르가 나 꼬가리지 텐데라게 사람 벨란데라자 Kari lanjaba. Ingat tau kira. Oke tau kira sir. Oke kari itu tau sir. Kanana harga tawi. Ayo. Kanana harga tawi. Ini bagaimana? Kari. Ini beman kana. Sir, hai jagi. Ayo. Ibeman kana. Sir, mana nungai taba mising. Aku nak pudok pujin taruga. Pasha tanjaba ini beman. Ini beman gi mayum taw. Ini beman gi mayum taw. Na koi khangani dra. Aduga. Hey, gamai. Sir, Bidyado koi gi gari dapsana. sir. Macen punjale basana tho. Pagni sir. Laki sir. Krino ne chan gi chen jel oi na punjan chin I ga loi na thoi ne chan. Krino ne oh. Nang ina rai bakshi amna thi de ko chan. Ta ka chari bong. Ibong khoi me amna
ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯦ ꯕꯤꯗ꯭ꯌꯥ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯁꯥꯔ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯒꯅꯨ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯆꯪꯂꯣꯏꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯌꯨꯝꯗ ꯅꯪꯕꯨ ꯁꯥꯎꯅꯔꯒ ꯊꯣꯛꯂꯛꯈꯤꯕ꯭ꯔꯣ ꯁꯥꯔ ꯌꯨꯝꯗ ꯁꯥꯎꯅꯔꯒ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ ꯁꯥꯔ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯖꯔꯔꯣꯏꯌꯦ ꯁꯥꯔ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯗꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯁꯥꯔ ꯑꯩꯕꯨ ꯖꯪꯒꯜ ꯑꯃꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯇꯥꯏꯕꯪ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯁꯥꯔ ꯗꯤꯌꯥ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯍꯟꯅꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯅꯤꯡꯕ ꯊꯨꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯅ ꯂꯦꯞꯂꯤꯕ ꯁꯕꯝ ꯑꯗꯨꯒꯤ ꯋꯥꯅꯤ ꯀꯞꯄ ꯅꯣꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕꯒꯦ ꯅꯪꯗꯤ ꯅꯪꯒꯤ ꯅꯈꯣꯡ ꯈꯔ ꯈꯛꯇ ꯁꯣꯏꯕꯅꯤ ꯅꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯕꯤꯗ꯭ꯌꯥ ꯃꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯡꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯤ ꯀꯌꯥ ꯂꯩ ꯈꯪꯕ꯭ꯔꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯃꯤ ꯀꯌꯥ ꯂꯩ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯗꯤ ꯃꯈꯨꯠꯅ ꯄꯣꯠꯁꯛ ꯑꯃ ꯂꯥꯝꯃꯒ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯃꯐꯤ ꯀꯔꯝꯅ ꯁꯦꯠꯂꯝꯒꯅꯤ ꯀꯔꯝꯅ ꯃꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯆꯤꯟꯅ ꯇꯨꯔꯤ ꯄꯥꯏꯔꯒ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨꯁꯤꯡ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯠꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯣꯡ ꯈꯨꯠ ꯌꯥꯎꯔꯤꯕ ꯃꯤꯠ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯌꯦꯛꯄ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤ ꯕꯤꯗ꯭ꯌꯥ ꯃꯤꯑꯣꯏꯕꯅ ꯈꯟꯕꯗ ꯍꯣꯠꯅꯕꯗ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯅꯪꯗꯤ ꯐꯔꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯉꯥꯟꯕ ꯎꯖꯗ꯭ꯔꯕ ꯑꯃꯝꯕꯇꯅ ꯃꯁꯛꯔꯨꯞ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪꯗꯤ ꯑꯉꯥꯟꯕꯒꯤ ꯃꯁꯛꯁꯨ ꯎꯔꯤ ꯐꯖꯕꯒꯤ ꯃꯁꯛꯁꯨ ꯎꯔꯤ ꯅꯪꯅ ꯅꯤꯡꯕ ꯈꯔ ꯊꯨꯡꯗ꯭ꯔꯒ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯁꯥꯕꯨ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯤꯡꯕ ꯊꯨꯡꯗꯕ ꯊꯃꯣꯏ ꯀꯥꯏꯕ ꯃꯥꯅ ꯈꯜꯂꯨꯕꯗ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯤꯡꯉꯤꯕ ꯃꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯁꯤꯗꯤ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯆꯞ ꯆꯥꯕ ꯃꯤ ꯑꯃ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯪ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ ꯅꯪ ꯄꯣꯛꯄ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯄꯣꯛꯂꯛꯈꯤꯕ ꯃꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯈꯤꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯍꯧꯔꯤꯗꯅ ꯀꯔꯤꯒꯤꯗꯃꯛ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯧꯗꯥꯡ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨꯅ ꯎꯠꯂꯤꯕꯅꯤ ꯅꯪꯅ ꯌꯨꯝꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯏꯗꯣꯝꯆꯥꯅ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯊꯣꯏꯕ ꯅꯪꯒꯤ ꯙꯔꯃ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤ ꯀꯠꯊꯣꯛꯄꯅꯤ ꯑꯈꯥꯡ ꯀꯟꯕꯅꯤ ꯃꯥꯌꯣꯡ ꯌꯥꯕꯅꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ ngasi nangi punchida ningba ma thungdraga matam punamakta nang ningba thunglaro haina khanba nangna male masida mi oina poklali base mi bo awaba pi nanaba mi bo kaphan nanaba nangna maram oidana mi bo thamoi ka hen nanaba nati nahak amana taibang mi ama oirabadi nangna maram oidana nangum laba mi ama bu chingkhattuna nangna mateng pangma gamna honaga dabani vidya nang nakhut yauri dana nakhong chatpada khachik khaktang nangi laibak thiba thogdok oduna nang mi mana dabi haiba physically challenge to bonu pi mo orgasu nang kari wali kari gidam to sonthari male masida leriba differently able maya aduga physically challenge mayamna hingna nan bagi damak aduga nang na maromda vidya wakhala du matungda amana khangano ai khoina hariba sine khoi gi gari da kakha na khoi gi kakam sa amadi na khoi gi nom chana nang bu khorang na ngai nangna nakhong thangdokkiba mikop nangni iramba che machet adu paiduna hanjen paduna makhoina thamoida tengthari nangna nangi nayum thadokduna chatkhrabasu nangi aningba pamadudi thumkhiba yai adubu nangna khangadabadi nangna chaliba lambi ado achumba lambi amanati aranba lambi amani aduga vidya larei pakta laikhraba nangi apokpa amadi apokpina nangi thawong asibu soidana ninda torongani nangi damakta palem panthok saklabi nangi kakamcha amadi nangi indom chana
ꯅꯪꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯕꯤꯔꯕꯗꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯑꯄꯣꯛꯄꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯗꯨꯅ ꯅꯪꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ ꯕꯤꯗ꯭ꯌꯥ ꯁꯔ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯔ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯔ ꯑꯩꯈꯣꯏ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯈꯨꯏꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ ꯁꯟꯇꯣꯁ ꯁꯔ ꯑꯇꯩꯗꯨ ꯅꯥꯊꯣꯛꯈꯤꯅꯤ ꯐꯒꯅꯤ ꯁꯔ ꯔꯥꯍꯨꯜ ꯁꯔ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯅꯪꯊꯧꯔꯣ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯃꯃꯣꯏ ꯒꯥꯔꯤꯗ ꯇꯣꯡꯉꯨ ꯑꯗꯨꯒ ꯁꯤ ꯅꯥꯟꯊꯣꯛꯈꯤꯅꯤꯀꯣ ꯚꯤꯃꯣ ꯐꯅꯤ ꯁꯔ ꯑꯩ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯍꯦꯛꯇꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯈꯪꯕ꯭ꯔꯥ ꯁꯔ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯅꯥꯟꯊꯣꯛꯆꯔꯣꯏ ꯁꯔ ꯀꯔꯤꯝꯇ ꯅꯥꯟꯊꯣꯛꯆꯔꯣꯏ ꯁꯔ ꯂꯣꯏꯔꯦꯗ ꯇꯧꯔꯤ ꯊꯕꯛꯁꯦ ꯈꯕꯔꯗꯒ ꯐꯣꯇꯣ ꯆꯥꯎꯅ ꯍꯥꯞꯄꯛꯑꯅꯤ ꯇꯧꯔꯤꯁꯦ ꯂꯣꯏꯔꯦ ꯃꯣꯏ ꯇꯥꯃꯣ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯊꯧꯖꯜꯂꯦ ꯑꯩ ꯏꯕꯨꯡꯉꯣ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯂꯩ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯄꯨꯂꯤꯁꯇ ꯅꯪꯕꯨ ꯄꯤꯊꯣꯛꯑꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯑꯁꯤ ꯆꯪꯀꯅꯨ ꯑꯩꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯈꯪꯉꯦꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈ꯭ꯔꯣꯀꯣ ꯂꯥꯛꯑꯣ ꯀꯨꯝꯃꯣ ꯂꯥꯛꯑꯣ ꯕꯤꯗ꯭ꯌꯥ ꯀꯨꯝꯃꯣ ꯂꯥꯛꯑꯣ ꯑꯩ ꯃꯣꯏ ꯑꯇꯩꯗꯣ ꯁꯤꯗ ꯂꯣꯏ ꯄꯨꯊꯔꯣ ꯐꯒꯅꯤ ꯁꯔ ꯕꯤꯗ꯭ꯌꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯅꯪꯅ ꯅꯪꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯌꯣ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯀꯀꯥꯝꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯣ ꯑꯩ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯁꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯕꯁꯨ ꯅꯪꯅ ꯑꯄꯥꯝꯗꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯤꯗ꯭ꯌꯥꯁꯨ ꯑꯩꯈꯣꯏꯅ ꯀꯜꯂꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯅꯥ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯒ ꯈꯪꯅꯩ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯗ ꯕꯤꯗ꯭ꯌꯥꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯌꯥꯔꯛꯇꯕꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯤꯗ꯭ꯌꯥꯗ ꯃꯥꯅ ꯇꯝꯂꯨꯕꯗꯒꯤ ꯕꯤꯗ꯭ꯌꯥꯅ ꯐꯣꯟ ꯄꯥꯏꯈꯤꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯆꯪꯂꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ꯭ꯔꯣ ꯑꯆꯨꯝꯕꯅꯤ ꯁꯔ ꯑꯩ ꯕꯤꯗ꯭ꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯁꯔ ꯑꯩꯅ ꯕꯤꯗ꯭ꯌꯥꯒ ꯃꯥꯟꯅꯅ ꯄꯣꯛꯂꯨꯗꯕ ꯃꯄꯣꯛ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯁꯔ ꯑꯩꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯥ ꯁꯔ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄ ꯑꯩꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯃꯍꯥꯛ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯦ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯇꯝꯂꯨꯕꯗꯒꯤ ꯃꯍꯥꯛ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯔꯛꯄ ꯑꯩꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯩꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯟꯕꯤꯌꯨ ꯁꯔ ꯑꯗꯨꯒ ꯁꯔ ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯁꯔ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯌꯦ ꯁꯔ ꯃꯤꯃꯥꯟꯅꯗ꯭ꯔꯕꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯗꯕ꯭ꯔꯥ ꯃꯤꯃꯥꯟꯅꯗꯕ ꯅꯨꯄꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯁꯔ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤ ꯏꯃꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩ ꯕꯤꯗ꯭ꯌꯥꯕꯨꯁꯨ ꯅꯨꯡꯁꯤ ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨꯁꯨ ꯃꯤꯔꯥꯏꯕ ꯄꯥꯝꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯗ꯭ꯌꯥꯅꯁꯨ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯃꯥꯅꯁꯨ ꯕꯤꯗ꯭ꯌꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯔ ꯑꯩꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯁꯔ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯁꯔ ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯕꯤꯗ꯭ꯌꯥ ꯍꯥꯏꯔꯤꯕꯁꯤ ꯍꯣꯏ ꯁꯔ ꯑꯆꯨꯝꯕꯃꯛꯅꯤ ꯁꯔ ꯑꯗꯨꯒ ꯍꯣꯏ ꯅꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯀꯔꯤ ꯏꯕꯦꯝꯃꯜ ꯍꯥꯏꯕꯗꯨ ꯀꯔꯤ ꯁꯔ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ पैसा पिरक्पा सर याइफबगी ममाना पैसा पिरक्पा करिगिदमक पिरिबा करिगे पैसा सर
비디아보 하티 하타비다 까다이도노 뭐 뿌르가 타도 뭐 망한 그로 하이드나 पैसा पिरक् सर अदुगी अखोइना इसम समना फाजब सर इसम समना फाजब याइफबा नंगी इमाना बिद्याबु पामदबगिदमा खुनेक नेक्लगा बिद्याबु फादुन पुरमदिगे अखोइना कंदनु पुरक परे हौजिक्ति अचुम्बा अरानबा कोना लेबसु अदुगा हौजिक्ति नंगसु खंगलेदना नंगी इमागी वखलो परे अदुदी अय पखलो गाड़ी तो पखलो मचिन हंगगा हिंचो फुरगा हाइजिन लिब्रा हाइजिन दब्रा हाइबदो येंगना पखलो बता चलो काखलो काखलो लाकले इंस्पेक्टर तैयार 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 हौजिक अदमना ताबिख्रे इंस्पेक्टर तयाई तंका असगी चहुमगा सुबना अहुम सुबा हजिनबा तंका थौरम सनौतुना ताहंजरिबा 91.2 मेगाहर्ट्ज सनौजरिबा डायमंड रेडियो गी अनि सुबा थौरम परेंगनी